ꯀꯨꯅꯤꯊꯣꯏꯒꯤ ꯃꯅꯨꯡꯗ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯤꯁꯔꯤꯁ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯀꯌꯥꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕ ꯑꯦꯒ꯭ꯔꯣꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯉꯥ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯥꯗꯥꯟꯕ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯅꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ NCC ꯒ꯭ꯔꯥꯎꯟꯗ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯂꯥ ꯑꯁꯤꯗ ꯄꯨꯟꯅ ꯁ꯭ꯇꯣꯜ 30-40ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯉꯥ ꯀꯤꯂꯣ 30,000 ꯄꯨꯊꯣꯛꯄꯗ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯦꯂꯥ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯐꯤꯁꯔꯤꯁ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯀꯌꯥꯁꯤꯅ ꯏꯪ 2019ꯒꯤ ꯃꯅꯨꯡꯗ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯖꯤꯡꯕ ꯑꯦꯒ꯭ꯔꯣꯅ ꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯉꯥ ꯃꯦꯂꯥ ꯉꯁꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯉꯥ ꯃꯦꯂꯥ ꯑꯁꯤꯗ ꯄꯨꯟꯅ ꯁ꯭ꯇꯣꯜ 30ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯣꯏꯅꯅ ꯃꯦꯂꯥ ꯑꯁꯤꯗ ꯄꯨꯟꯅ ꯉꯥ ꯀꯦꯖꯤ 1,00,000 ꯍꯦꯟꯅ ꯄꯨꯊꯣꯛꯄꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯃꯦꯂꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯠ ꯗꯥꯏꯅꯥ ꯄꯪꯁꯥꯇꯥꯕꯝꯗꯒꯤ ꯄꯥꯎꯗꯝ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯝꯖꯤꯡꯕ ꯑꯦꯒ꯭ꯔꯣꯅ ꯍꯟꯗꯛꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯉꯥ ꯃꯦꯂꯥꯁꯤ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯤ ꯄꯥꯎꯈꯨꯝꯁꯦ ꯌꯥꯝ ꯄꯤꯔꯛꯑꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯂꯥ ꯁꯤꯟꯕꯤꯕꯁꯤ ꯉꯥꯁꯤ ꯇꯒꯠ ꯇꯦꯛꯄ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯐꯤꯁꯁꯦ ꯄꯤꯕꯤꯗꯧꯔꯤꯅꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛ ꯌꯥꯝ ꯐꯖꯕ ꯐꯪꯉꯦ꯫ ꯆꯤꯌꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯔ ꯊꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯄꯥꯟꯗꯝꯗꯅ ꯇꯧꯕꯤꯔꯤꯁꯦ ꯍꯥꯟꯅ ꯊꯝꯕꯤꯌꯨ꯫ ꯁꯦꯡꯅ ꯁꯤꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯀꯟꯖꯨꯝ ꯇꯧꯕꯤꯗꯧꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯒꯤꯁꯨ ꯋꯦꯜꯐꯤꯌꯔ ꯑꯣꯏꯒꯗꯧꯕ ꯄꯥꯔꯠ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯕꯗ ꯍꯦꯛꯇ ꯐꯪꯉꯣꯏꯗꯧꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯐ꯭ꯔꯦꯁꯅꯦꯁ ꯑꯣꯏꯕ ꯉꯥꯁꯤꯡ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯄꯣꯔꯠ ꯇꯧ ꯂꯥꯛꯏꯕ ꯐꯥꯔꯃꯔꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ, ꯃꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ, ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯅꯉꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯗꯥꯟꯕ ꯑꯃꯅ ꯑꯇꯣꯞꯄ ꯁꯥꯗꯥꯟꯕ ꯑꯃꯕꯨ ꯁꯥꯒꯤ ꯁꯥꯍꯨꯝ ꯃꯥꯜꯂꯨꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ M. ꯈꯨꯄꯥꯏꯂꯤꯌꯥꯟ ꯀꯧꯏ꯫ ꯃꯍꯥꯛ ꯆꯥꯟꯗꯦꯜꯒꯤ ꯁꯤꯡꯇꯣꯝ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯔꯤ꯫ Let's celebrate the epitome of love and bonding. Watch the Ningol Chakoba Musings on Tom TV, a special program for the Ningols on the auspicious occasion, 8 November, Thursday at 7:30 p.m. The Ningol Chakoba Musings. ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯧꯗꯣꯔꯤꯕ꯭ꯔꯥ? ꯀꯧꯅꯤ ꯏꯆꯥꯅꯨꯄꯤ꯫ ꯏꯆꯥꯅꯨꯄꯤ ꯀꯌꯥꯅꯣ? ꯏꯆꯥꯅꯨꯄꯤ 3ꯅꯦ, ꯑꯃꯈꯛꯇꯅꯤ ꯀꯧꯗꯣꯏꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯑꯃꯈꯛꯇ ꯉꯥꯏꯔꯤ꯫ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ Happy Ningol Chakoba. The Ningol Chakoba Musings. ꯍꯟꯗꯛ ꯆꯍꯤꯒꯤ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯗꯤꯋꯥꯂꯤ ꯑꯁꯤꯅ ꯅꯨꯡꯁꯤꯠꯇ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯥꯗꯣꯛꯈꯤꯕ ꯒ꯭ꯔꯤꯟ ꯀ꯭ꯔꯦꯀꯔꯁ ꯈꯛ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯄꯨꯡ 10ꯒꯤ ꯗꯦꯗꯂꯥꯏꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯃꯐꯝ ꯑꯌꯥꯝꯕꯗ ꯆꯠꯅꯈꯤꯗꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯔꯨꯟ ꯖꯦꯠꯂꯤꯅ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯍꯧꯗꯣꯛꯄꯒꯤ ꯆꯍꯤ 2 ꯁꯨꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ 500 ꯆꯠꯄꯤ ꯑꯃꯁꯨꯡ 1000 ꯆꯠꯄꯤ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯀꯣꯅꯣꯃꯤꯕꯨ ꯃꯑꯣꯡ ꯃꯔꯤꯜ ꯂꯩꯍꯟꯅꯕꯒꯤꯅꯤ꯫ ꯏꯪ 2013ꯀꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕ ꯑꯗꯨꯅ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯆꯥꯗ 38.3 ꯍꯟꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯨꯄꯥ 15,9.91 ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯂꯨꯄꯥ 15,9.38 ꯍꯟꯖꯤꯟꯕ ꯉꯝꯈꯤ꯫ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟꯕꯨ ꯁꯧꯒꯠꯂꯗꯨꯅ ꯖꯦꯠꯂꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥꯗ ꯀꯦꯁꯇꯒꯤ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯍꯟꯗꯨꯅ ꯇꯦꯛꯁ ꯔꯦꯚꯦꯅ꯭ꯌꯨ ꯑꯃꯁꯨꯡ ꯇꯦꯛꯁ ꯕꯦꯛꯁꯇ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯊꯝꯈꯤ꯫
ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ Prime Minister Narendra Modi na ing 2013 November thada lupa 500 satpi amadi 1000 satpi gi magun hantahanduna black money lalhoba singda sen thadaba amasung India dagi aron ba sen thadokpa thingnaba pandamda chatnaba hokhi hojik lupa 500 satpi 1000 satpi amasung 1000 satpi naungna puthokpa chatnaba hokre ngasi phongkhiba pause singda kari kari maroiba pau yauribage haibadu amtang punna khangminasi Sangai Express Mima Nadra Binupi Masa Amabu Minister Shyamna Mateng Pikre Manitex ki humni chanbada power loom de pangthokki Lok Sabha ki seat anida MPP gi mirek thagat kadauri Satyabhama Mihat ki aroiba hearing chathakre boarding da laivi gi ijat manghan khiba headmaster fare Bogna firm Manitex lising ani tara nipan Manipur gi helung gi pothok sing e-market ki khuthangda mapanda yonna bahotnari Director Get the check tawa khaktana mitop sing thingba ngamloi Joint Committee Agri Equipment Exhibition Pangthok Naba Sem Sakre, Lomi Shingi Mechin Taurang Taure, None the Ahan Boyne State Level Banana Festival Pangthokre, Naharol Gi Thodang, Army na Miyam Gi Thazaba Amukhan na Phangba Ngamle, Civil Society Singna Di Army da Akiva Fauri, Major General VK Misra, Secretary Muiva Yawa Official Team Ohumna, Complaint Lairaba NEC Amadi, Nercom Gi, Project Sing Yang Singadauri, Andro Kendra Gi Lofong Kudimak, Low Lopa Loiraga, Hangenduna Thamba Yaroi, Lem na Marumrang Sing Pigani. Shyam Kumar, Huyen Lan Pao, Diwali gi numit, Imphal da Nil Khongba gi chang khudong thiningai oiba thak yauki. Textile gi pothok chang wang na puthok na ba pandam thamli, lamli kamai. Chakauba nangna ba all age pension gi senfam account da changhan khre. Khongyang jang silagani, JCILPS. Sana Laiba, Aikoina Sothari Basi Economic Activity Sing Wat Pagini, Irabanta, Manipur Sangai Festival Lisingani Tara Nipan, Thangal Khulakpagi Yummandre, Wakalakpadagi Sidoglaga Sagadauri, ECL Express, Hisabi Sing Ariba Matangi Kusukulai Tamak, Sizinavana, Siel Tongi Pibam Pagat Pangam Drivani, Jiribamda go to Village Pangtoktuna, Nupi Sing the Makhatana, Lemna Gasian Tokre, Singi Saka Torang Singamari Lenan Look Kimi from Pangtokre, Miyangi Yahu Laknaba Government Kitoksin Lepu. Iraibak, Ningol Chakobol Loibuka Mitop Thingnaba Drive Chatragani, JCILPS. Power Lungi Awon Balaglabasu, Fisabi Singi, Sentok Lambida Akaiba, Tokhaloi, Lamli Kamai. November Mapalda, Sanakonung the Ningol Chakogani. Aroibada Maroiba Pau Amukhanna. Ing lisingani kunithoigi manungda nga marang kaina puthokduna mapandagi nga pusilakba lepnaba hotnari haina Fisheries Minister N Kayasina Fongdokre. Lamjingba Agro na ahanba state level nga mela pangthokre. Amadi sadan ba ama nomay na kapada sire. Hozakidi Manipuri Pau matang sa loisinjare ehenba pau galoy na numidang pung mapanda mukpangbigani.